ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯂꯩꯀꯥꯏ ꯈꯨꯟꯅꯧꯆꯔꯤ ꯅꯣꯂꯨꯛꯆꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯏꯕ COVID-19ꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯩꯈꯣꯏ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯤꯚ꯭ꯌꯨ ꯇꯧꯏ ꯑꯦꯚ꯭ꯔꯤ ꯁꯦꯇꯔꯗे ꯑꯩꯈꯣꯏ ꯀꯟꯁꯜꯇꯦꯇꯤꯚ ꯀꯃꯤꯇꯤ ꯃꯤꯇꯤꯡ ꯐꯝꯃꯤ ꯉꯁꯤꯃꯛꯁꯨ ꯑꯦꯃꯔꯖꯦꯟꯁꯤ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯐꯝꯃꯤ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯐꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯟꯁꯜꯇꯦꯇꯤꯚ ꯀꯃꯤꯇꯤꯗꯒꯤ ꯑꯩꯈꯣꯏ ꯊ꯭ꯔꯨ WhatsApp ꯒ꯭ꯔꯨꯞ ꯇꯧꯅꯔꯀꯥꯟꯗ ꯃꯦꯝꯕꯔꯁꯤꯡꯗꯒꯤ ꯃꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯤꯛ ꯇꯧꯏ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯗꯤꯕ꯭ꯂꯞꯃꯦꯟ ꯊꯧꯕꯥꯜꯒꯤ ꯑꯗꯒꯤ ꯃꯄꯥꯟꯗꯒꯤ ꯍꯜꯂꯛꯄ CRPF ꯀꯥꯡꯄꯣꯛꯄꯤꯗ ꯑꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯣꯏꯔꯛꯏꯕ ꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯊꯧꯕꯥꯜꯒꯤ ꯃꯐꯝ ꯈꯔꯗ ꯀꯟꯐ꯭ꯌꯨꯖꯤꯡ ꯂꯩꯕ ꯃꯑꯣꯡꯗ ꯈꯔ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯄ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛꯇꯤ ꯃꯁꯤ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯩꯔꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯉꯟꯃꯜꯂꯤ ꯃꯥꯟꯕꯒꯨꯝꯕ ꯊꯣꯛꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯀꯦꯕꯤꯅꯦꯠꯅ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯚꯥꯏꯔꯁꯁꯤꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯤ ꯃꯤ ꯅꯥꯅꯔꯤꯒ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯔꯛꯄ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯨꯞꯃꯦꯟꯇ ꯄꯤꯛꯅꯤꯛꯀꯁꯤ ꯍꯦꯛꯇ ꯀꯥꯏꯗꯅꯣ ꯃꯐꯝ ꯉꯥꯡꯅ ꯆꯠꯅꯔꯛꯄꯤ ꯕꯁꯇ ꯄꯨꯂꯞ ꯃꯤ ꯇꯣꯡꯉꯛꯄꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯃꯦꯟꯇꯦꯟ ꯇꯧꯔꯛꯇꯕꯤ ꯄꯨꯂꯤꯁꯅ ꯀꯌꯥꯝ ꯀꯨꯏꯅ ꯕꯁ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯕꯗꯤ ꯉꯝꯄꯣꯠꯇꯦ ꯑꯗꯩ ꯁꯝ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯑꯣꯛꯇꯣ ꯔꯤꯛꯁꯣ ꯁꯥꯔꯚꯤꯁ ꯇꯧꯔꯛꯄꯒꯨꯝꯕ ꯏꯔꯥꯏ ꯂꯥꯏꯊꯣꯛꯅꯔꯛꯄꯒꯤ ꯄꯣꯠ ꯂꯥꯛꯄ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯥꯕꯒꯤ ꯃꯁꯤꯡꯁꯤ ꯑꯩꯈꯣꯏ ꯋꯥꯡꯉꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯏꯕꯛ ꯐꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯦꯖꯨꯋꯦꯂꯤꯇꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯗ ꯅꯥꯔꯒ ꯂꯩꯔꯤꯕ ꯃꯁꯤꯡꯁꯤ 615ꯅꯤ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒ ꯇꯣꯇꯦꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯥꯔꯤꯁꯦ 2,235 ꯌꯧꯔꯦ ꯁꯤ ꯃꯅꯨꯡꯗ ꯔꯤꯀꯣꯚꯔꯤ 1,400 ꯔꯤꯀꯣꯚꯔꯤ ꯇꯧꯋꯦ ꯔꯤꯀꯣꯚꯔꯤꯒꯤ ꯆꯥꯡ ꯌꯥꯝ ꯐꯔꯤ 68% ꯐꯒꯠꯂꯛꯏꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤꯗ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯀꯟꯇꯦꯟꯃꯦꯟ ꯑꯦꯔꯤꯌꯥ ꯀꯩꯀꯩ ꯆꯤꯡꯅꯕ ꯌꯥꯎꯅ ꯑꯩꯈꯣꯏ 73,000 ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯄꯔꯁꯟꯗ ꯑꯗꯨꯒ ꯍꯥꯏꯔꯤꯁꯤ 26,000 ꯄꯔ ꯃꯤꯂꯤꯌꯟꯅꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯅꯦꯁꯟ ꯋꯥꯏꯗꯀꯤ ꯑꯣꯏꯅꯗꯤ ꯑꯣꯟꯂꯤ 10% ꯃꯤꯂꯤꯌꯟꯗꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯅ ꯇꯦꯁ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯑꯩꯈꯣꯏ ꯗꯕꯜ ꯇ꯭ꯔꯤꯄꯜꯒꯤ ꯃꯌꯥꯗ ꯑꯩꯈꯣꯏꯅ ꯍꯦꯟꯒꯠꯂꯒ ꯆꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯀꯔꯇꯦꯜ ꯇꯧꯔꯦ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯇ꯭ꯔꯦꯟ ꯅꯨꯡ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯒ ꯍꯧꯖꯤꯛ ꯕꯁꯀ ꯐ꯭ꯂꯥꯏꯠꯀꯗ ꯂꯥꯛꯏꯁꯦ ꯐ꯭ꯂꯥꯏꯠꯁꯨ 5-6ꯇꯗꯒꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯂꯧꯗꯦ ꯑꯗ 5-6ꯇ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯍꯥꯟꯅ ꯃꯤ ꯂꯤꯁꯤꯡ ꯂꯥꯛꯑꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯦꯚꯔꯦꯖ ꯃꯤ 250-100 ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛ ꯇꯧꯕꯒꯤ ꯆꯥꯡꯁꯤ 2.7% ꯑꯗꯨꯒ ꯅꯦꯁꯟꯒꯤ ꯑꯣꯏꯅ ꯇꯧꯔꯤꯁꯤꯅ 8.1 ꯇꯧꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯁꯦꯟꯇꯔ ꯕꯦꯗ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯀꯦꯌꯔꯗ ꯂꯩꯔꯤꯁꯤ 1,289ꯒꯤ ꯐꯦꯁꯤꯂꯤꯇꯦꯠ ꯇꯧꯅꯅꯕ ꯃꯗꯨꯒꯤ ꯕꯦꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯂꯩ ꯏꯟꯀ꯭ꯂꯨꯗꯤꯡ ꯔꯤꯝꯁ ꯖꯦꯅꯤꯝꯁ ꯑꯗꯒꯤ ꯎꯅꯥꯀꯣ ꯌꯥꯎꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯃꯤꯠ ꯇꯧꯅꯅꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯔꯛꯑꯒꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯑꯅꯗꯔ 300 to 500 ꯐꯥꯎꯒꯤ ꯇꯧꯕ ꯌꯥꯕ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ ꯕꯥꯏ ꯁꯟꯗꯦ ꯂꯥꯛꯏꯕ ꯁꯟꯗे ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯑꯗꯒꯤ ꯖꯤꯔꯤꯗ 100ꯒꯤ ꯖꯤꯔꯤꯁꯤ ꯈꯤꯇꯪ ꯑꯥꯏꯁꯣꯂꯦꯠ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤꯅ ꯃꯁꯤ ꯐꯃꯨꯡ 100 ꯊꯝꯕ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯩ ꯀꯥꯡꯄꯣꯛꯄꯤꯗꯁꯨ 100ꯒꯨꯝꯕ ꯑꯃꯒꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯋꯥꯔꯟꯇꯥꯏꯟꯗ ꯃꯤ 1,965ꯒꯨꯝꯕ ꯂꯩ ꯑꯗꯨꯒ ꯀꯝꯃꯨꯅꯤꯇꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟꯗ 1,779ꯒꯨꯝꯕ ꯄꯨꯟꯅ 2,654ꯒꯨꯝꯕ ꯍꯧꯖꯤꯛꯁꯦ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯕ 100-150-300ꯁꯤ ꯌꯥꯎꯔꯒ ꯇꯧꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯦ ꯁꯤꯒꯤ ꯚꯥꯏꯔꯁꯁꯤ ꯌꯦꯡꯉꯨ ꯅꯍꯥꯟ ꯁꯤꯜꯆꯔꯗ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯁꯤꯜꯆꯔꯗꯅꯤ ꯑꯩꯈꯣꯏꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯕꯨ ꯚꯥꯏꯔꯁꯁꯤꯅ ꯅꯥꯇꯩ ꯆꯥꯗꯅ ꯊꯦꯡꯅꯔꯨꯔꯒꯗꯤ ꯃꯤꯁꯤ ꯁꯤ ꯍꯥꯏꯖꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯄꯣꯔꯁꯟ ꯑꯃ ꯁꯤꯜꯆꯔꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯑꯗꯨ ꯂꯩꯈꯤꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯥꯏꯅꯥꯁꯤ ꯌꯥꯝ ꯂꯥꯏꯅ ꯄꯣꯠꯂꯧ ꯂꯧꯕꯁꯨ ꯂꯥꯟꯒꯅꯦꯕ ꯏꯃ꯭ꯌꯨꯟ ꯁꯣꯟꯕ ꯈꯔ ꯍꯦꯜꯊ ꯀꯩꯅꯣ ꯂꯩꯇꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯊꯦꯡꯅꯔꯨꯀꯥꯟꯗ ꯃꯗꯨꯒꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯁꯤ ꯌꯥꯎꯗꯣꯏꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯦ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯤ ꯃꯁꯤ ꯅꯣꯚꯦꯜ ꯀꯣꯚꯤꯗ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯛꯀꯗꯣꯏꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯇꯧꯔꯛꯏ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯚꯥꯞ ꯇꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣই ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯀꯦꯕꯤꯅꯦꯠꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟꯁꯤ 14 days ꯍꯌꯦꯡꯒꯤ ꯅꯨꯡꯊꯤꯜꯒꯤ ꯑꯥꯐꯇꯔꯅꯨꯟ 2 PM ꯗꯒꯤ ꯅꯨꯃꯤꯠ 14ꯅꯤ ꯑꯍꯥꯟꯕꯒꯤ 7 days ꯑꯃ ꯑꯩꯈꯣꯏ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯣꯏꯅ 7 days ꯑꯃ ꯀꯥꯔꯐ꯭ꯌꯨ ꯇꯧꯔꯅꯤ ꯗꯦꯟ ꯏꯠ ꯔꯤꯀ꯭ꯋꯦꯌꯔ 14 days ꯐꯥꯎ ꯁꯥꯡꯗꯣꯛꯅꯕꯒꯤ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠꯅ ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯂꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯀꯔꯐ꯭ꯌꯨ ꯊꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯊꯧꯑꯣꯏꯗꯕ ꯑꯗꯒꯤ ꯌꯥꯝꯅ ꯄ꯭ꯔꯣꯇꯣꯀꯣꯜ ꯆꯠꯂꯛꯇꯕ SOP ꯆꯠꯂꯛꯇꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯤꯟꯖꯦꯟꯠ ꯑꯣꯏꯕ
तौजरइसे अदु मयाम मणिपुर मयाम वारो बिरोय लाइफ सेव तौबसिना पुनमक्तगी इंपोर्टेंस होय अदुना अखोयना तौजबनी अदुना अखोय मसिदैदा अखोय पेनाल्टी खरा अखोय इम्पोज तौननबगी सोखै ngasi कैबिनेट ना यापी मदुदैदा वायोलेशन ऑफ क्वारंटाइन की गाइडलाइन क्वारंटाइन सेंटर दो लेबसिना मदुगी गाइडलाइन करि मुथु गाइराबा मदुगदी 1000 पॉलिसिंग अमम थुगाइरबा मीसिंदुदगी लौगनी अदगी फेलर ऑफ टू वेयर मास्क इन पब्लिक प्लेसेस इज अखोय गवर्नमेंट ना मास्क सिनबियोना हाइख्रे मदुदैदा कनमा मास्क सिनदबसिंदु लुपा 200 फाइन थियनगनी अदुगा सोशल डिस्टेंसिंग पब्लिक प्लेसिंग दा अखोयना सोशल डिस्टेंसिंग तौ खोरो होइनो तौरिबा इवन तंगाय फदना मार्केट हांगकु याय दुकान हांगकु याय थावगे हांगकु याय एसेंशियल कमोडिटीज की करीगी मदुदैदा सोशल डिस्टेंसिंग नत्रगना प्रोटोकॉल इलेक्ट्रोबिसिंग लुपा सानी फाइन तौगनी अदुगा मयाम तिनमम फमदा स्पाइकिंग दिन सेट पकोपसि यादे हाइख्रबनी खाचपा अदु कइगुम तौरप तारगदी लुपा 400 फाइन तौगनी अदुगा अखोगी वा चाबा गुटका टोबाको की तौरकान चाब खटप अदुगुम्बा मतिन सितोकप मही अदु अदा अदुगुम्बदु थेंगरगसु पचनी फाइन तौगनी अदगी ऑथराइज तौब नंबर्स अखोइना सोशल डिस्टेंसिंग से सपोज अखोइ हे ऑनरेबल प्राइम मिनिस्टर ना मणिपुर की याम हिस्ट्री गोइबा अदुबा मियोइबगी थानबा यादरबा इसिंग थमनबा इसिंग पिननबगी घर घर खुदिंगदा तोटी इसिंग पिबगी 3000 करोड़ की प्रोजेक्ट्स पे लॉन्च तौबिगदोरी हाइदिबसिदा कोई मी यांखैदगी हेन पुनबा यारोयने कोई मी यांखैदगी हेन पुलो मदुगी फमफम सेमदा कोई सोशल डिस्टेंसिंग तौगनी मार्क्स सुपनी सुमाइना तौदे यादबा कर्मगी ओइरो सरातै ओरो कइदो ओरो कोई मी सिदगी हेन पुनबा यादे हाबिसदगी थुगाइरमबा यावरमबा ऑथराइज नंबर दुदगी एनी सेरेमनीज 10000 हाइबा मपुदुदगी कोई फाइन तौगनी अदुगा एनी अदर कोविड कमनी रिनबा गाइडलाइन सिदा वायोलेट तौर पुसिंगदो कोई पॉलिसी अमम एकोय फाइन ओने लोगनी अदुना एकोय हुजिक मपानदगी लाइबा खुदिंगमक टेस्ट तौबा अदुगा इवन ngarang lakpa अखोयगी ऑनरेबल मिनिस्टर मरी एयरपोर्ट अखोय फॉर्मेलिटी टेस्ट तौहली टेस्ट तौर मतुंग अखोय होम क्वारंटाइन की तौरग लैरी अदुना ngasi मक्तु सुखै कैबिनेट मीटिंग दा होम क्वारंटाइन की रूल्स टू अवॉइड तौबो ओइना आई बसे ओइना कोइ समाय समाय तौरेना हायर काना कोइ लाकपा सिनुवाइ तेन तौरगना अदुमाइना कोइ लाइन दे तौनै अदुना हाइरि बसे मणिपुर की प्रजा पुनमना ngakpinanaba ngaaga sapinaba इल्लगा sapinaba सरकार की साइड की कोइ वाफंग खरसे थमजबनी अदुगा या मरुइना हुजिक क्वारंटाइन सेंटर सिंग केयर सेंटर सिंग मसिंग हेंकलकपा अदुगा लाइबा सिचुएशन थवालदा करीदा करीदा मते मते को ओइरइबा पोछि येंगा कांदा अखोय ngasi कैबिनेट ना अथुबगी ओइना डॉक्टर चामख हाइरिबा कोइ डॉक्टर चहुम मुलौनबगी कैबिनेट ना याबा पिखरे मधु एमपीएससी की खुतांग लौगदबने अदु इन द मीन टाइम मरक्सिदा अथु काइगी तौनबगिदमता डॉक्टर शाम अखोगी दिल्ली की नोमगी लुपा 2,500 पीरगा 6 मंथ्स की अखोय एंगेज तौननबा मधुगी ngasi कैबिनेट ना याबा पिखरे हानना अखोय नर्सेस सिंग 1000 दा अदगी पैरामेडिकल स्टाफ सिंग 500 पीरगा दिल्ली वेजेस ता तौननबा याबा हाना दैखरे अनु ngasi पिग्रिसी 100 डॉक्टर्स अदुगा 90 नर्सेस अदुगा 60 मल्टीटास्किंग स्टाफ से मोइगी हाइरिबा हुजिकी रेट टू द मदुदा तोरकाना ने एकांदा हुजिकी अनौबा अखोयना डेवलप तौरिबा ओपन तौरइबा कोविड केयर सेंटर से मसिदैदा थबक हवनबा सेननबा हाइदना दमाना कैबिनेट वारे ब्लौई अदुना आई लोशनजरपदा मणिपुर की मयामदा आइना नोलुना हाइजरी मदुदी सिगी लाइना से सिगी वायरस से खो याम लाइन लोबो याते जगा खरदा असम दा हुजि मी हुंबु हुंद्रा सुग्रे लैतबा अतै मपान कंट्री टोखरो अदगी बेंगलोर दा दिल्ली दा मुंबई दा मथंग ओइरैबा सिचुएशन से कोइ मसे सेक्शन दबे यारोय अदुगा मणिपुर की ओइनासु साखो थरांगी अमा थबक तसु लेपा यादबनिना कोइ रेलवे की थबक हौख्रे रेलवे की थबक हौबसि रेलवे की लाइबा सिंगसि मोय आदा क्वारंटाइन सेंटर अमा थमगा टेस्टिंग करी आदा लोइना तौरगा तोंगानबा सेपरेटली पब्लिक अखोय जनरल पब्लिक का समनांदना डील तौननबा अखोय गी लैबिरिबा पैरामेडिकल स्टाफ अदुगा अखोय गी लैरिबा डॉक्टर्स अखोय गी लैरिबा हेल्थ डिपार्टमेंट की पुबीरिबा मयाम पुलिस पुलप पुनसलगा अखोय कन होनजरी अदुना आई अरोइबदा मणिपुर की मियामना हाइबा कोविड से थेंगनबसि आई हानसु हाइजरबनी इसाना कंथोकचबा ngakhokchaba नत्र मी मन अखोय ngakhokhalakana कोविड से ngakhokba ngamoy अदुना अखोय सोशल डिस्टेंसिंग फजना तौसी अदुगा प्रोटोकॉल फजना इनसी एसओपी ngana chasi हैंड सैनिटाइजिंग तौबा लेपुमसी अखोय पब्लिक कंटेक्ट तौबा मतम खरा लेपसी देन ओनली अखोय हाइरिबा सुगुमा वायरस सिदगी ओवरकम तौबा ngमगनी हाइदना थाजै अन मयामदा यामहोना हाइरिबा सरकारना पुथोकचरिबा सरकारना हाइजरिबा ngasi कैबिनेट लौरिबा वारेप तौजरिबा पुनःप्रंगसे मियामगी पुंसी कन्ननबनी मियामबु nganनबनी मयामना इल्लगा सतपियु हाइदना यापुन तौजरि